School authorities singi asoibana maram oiraga mahairoi khare exam thaba fangkhidre hairiba thodok thizinaba bosem gi maikai dege Meeyoi mangana Saba committee ama semle haina bosem gi secretary S Jitelal na fongdokre wafam asi school authority gi asoibana maram oiraga academic career mangba yana leiraba mahairoi singa sigi matangda bosem na kari thabak laukhatlibage haibagi matangda impact news ka akhanana unaba amada haikibane Jitelal na makha taraduna sawambungda leiba P Namjuklong high school gi Mahairoi sing na thengnariba fibam ase bosem gi maikai degi di karigumba asoiba amata laikhide thodok as the victim oiraba mahairoi sing gi career asi matau karam na kanba yagadagi haibadu bosem gi maikai degi su yengsinaba DMU gi former controller Dr. KH Gokunchandra na Luchingba Meeyoi mangana Saba committee ama semle hairiba committee asina mahairoi sing ase school as chahi ani gi mamangdagi tamlakpa mahairoi oibra amade oja sing gi asoiba na karino haibadu thizingani thizilaba matung Pikhatlakpa report ki matung inna bosem na sumathau taba thabak sing laukhatkani loina nangasi exam center amada bosem gi flying squad team gi gari thugairakpa amadi mahairoi sing da note pisinbada police personnel chenabagi thodok yauna irang khara thokiba adusu laukhatfam thokpa action laukhatnaba mari leinaba police station sing da khangalagani haiki Angang Kunchandra to emi kat pide habitgi matang da koi board ki ba koi semdu warol mangarang koi thok sakre loina na board ki examination committee ki members sing na semba koi inquiry committee ma seme hai ba ngang sing sigi moi mapunsi se sahi ani lai tame parikha tharam dai sita sil moina parikha thabya ho se board gi su yam nai taba koi gi thodok amane nai haijage aduga moi gi sigi special arrangement togodra togoidra kar maina singani angang sigi mapun simang danaba kari togodage habidudi sigi inquiry committee sigi mangi findings and recommendation da koi work to